ꯇꯤꯡꯊꯧ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯁꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯌꯥꯝꯅ ꯍꯧꯒꯟꯕ, ꯆꯍꯤ ꯆꯨꯞꯄ ꯍꯧꯗꯨꯅ ꯂꯩꯕ, ꯅꯥꯄꯤꯒꯤ ꯀꯥꯡꯂꯨꯞꯇ ꯆꯤꯡꯕ ꯑꯄꯤꯛꯄ ꯄꯥꯝꯕꯤ ꯑꯃꯅꯤ꯫ ꯀꯃꯟ ꯅꯦꯝ ꯑꯣꯏꯅ ꯗ꯭ꯋꯥꯔꯐ ꯒ꯭ꯔꯥꯁ ꯀꯧꯏ, ꯍꯤꯟꯗꯤꯗ ꯗꯨꯔꯚ ꯅꯠꯇ꯭ꯔꯒ ꯍꯔꯤꯌꯥꯂꯤ, ꯑꯗꯨꯒ ꯁꯪꯁꯀ꯭ꯔꯤꯠꯇ ꯗꯨꯔꯚ ꯘꯥꯁ ꯍꯥꯏꯅ ꯀꯧꯏ꯫ ꯏꯪꯒ꯭ꯔꯥꯖꯤꯗ ꯁꯥꯏꯅꯣꯗꯣꯟ ꯗꯦꯛꯇꯥꯏꯂꯣꯟ ꯍꯥꯏꯅ ꯀꯧꯏ꯫ ꯅꯥꯄꯤꯒꯤ ꯐꯦꯃꯤꯂꯤ ꯄꯣꯌꯦꯁꯤꯗ ꯆꯜꯂꯤ꯫ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯃꯃꯤꯡ ꯒ꯭ꯔꯤꯛꯀꯤ ꯋꯥꯍꯩꯗ ꯁꯥꯏꯅꯣꯗꯣꯟ ꯍꯥꯏꯔꯒ ꯍꯨꯏꯒꯤ ꯃꯌꯥ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯗꯦꯛꯇꯥꯏꯂꯣꯟ ꯍꯥꯏꯕꯅ ꯈꯨꯠꯁꯥ ꯍꯥꯏꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯨꯏꯒꯤ ꯃꯌꯥ ꯃꯥꯟꯕ ꯈꯨꯠꯁꯥꯁꯤꯡ ꯍꯥꯏꯕꯅꯤ, ꯃꯔꯝꯗꯤ ꯃꯅꯥ ꯑꯃꯗꯤ ꯇꯤꯡꯊꯧꯒꯤ ꯂꯩꯁꯤꯡ ꯑꯁꯤ ꯍꯨꯏꯒꯤ ꯃꯌꯥ ꯃꯥꯟꯅ ꯈꯨꯠꯁꯥꯒꯨꯝ ꯇꯧꯏ ꯍꯥꯏꯕꯅꯤ꯫ ꯇꯤꯡꯊꯧ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯑꯌꯨꯔꯕꯦꯗꯗ ꯁꯤꯡꯊꯥꯗꯨꯅ ꯌꯥꯎꯕ ꯗꯁꯄꯨꯁꯄꯝ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯝꯕꯤ 10ꯒꯤ ꯃꯅꯨꯡ ꯆꯜꯂꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯤꯕ ꯑꯁꯦꯡꯕ ꯄꯥꯝꯕꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯀꯌꯥꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯇꯨꯜꯁꯤꯒꯤ ꯃꯊꯪꯗ ꯁꯤꯡꯊꯥꯅꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤ ꯇꯤꯡꯊꯧꯅꯤ ꯍꯥꯏꯅꯩ꯫ ꯇꯤꯡꯊꯧ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ, ꯑꯋꯥꯕ ꯑꯃꯗꯤ ꯑꯁꯥꯎꯕ ꯅꯤꯡꯕ ꯊꯨꯡꯗꯕꯕꯨ ꯂꯥꯏꯅ ꯀꯣꯛꯍꯟꯕ ꯉꯝꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯔꯤꯒꯚꯦꯗ ꯑꯃꯗꯤ ꯑꯊꯔꯚꯕꯦꯗꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯇꯤꯡꯊꯧꯒꯤ ꯃꯍꯤꯅ ꯅꯨꯄꯥ-ꯅꯨꯄꯤꯒꯤ ꯐꯤꯅꯨꯡꯒꯤ ꯂꯩꯅꯥ ꯀꯌꯥ ꯐꯍꯜꯂꯤ, ꯖꯤꯅꯥꯏꯇꯣ ꯌꯨꯔꯤꯅꯔꯤꯒꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯍꯤ ꯑꯁꯤꯅ ꯃꯤꯠꯀꯤ ꯂꯩꯅꯥ ꯀꯌꯥ ꯑꯃꯗꯤ ꯀꯦꯇꯔꯦꯛ ꯐꯥꯎꯕ ꯐꯍꯜꯂꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯇꯤꯡꯊꯧꯒꯤ ꯃꯔꯥꯁꯨ ꯃꯅꯥ ꯑꯃꯗꯤ ꯃꯇꯣꯟꯒꯨꯝ ꯂꯩꯅꯥ ꯑꯌꯥꯝꯕ ꯐꯕ ꯉꯝꯕꯒꯤ ꯃꯒꯨꯟ ꯆꯦꯜꯂꯤ꯫ ꯃꯔꯥ ꯐꯨꯠꯄꯒꯤ ꯃꯍꯤꯅ ꯏꯁꯤꯡ ꯍꯥꯟꯗꯨꯅ ꯄꯣꯝꯕ ꯂꯩꯅꯥ ꯃꯈꯜ ꯗ꯭ꯔꯣꯞꯁꯤꯒꯨꯝꯕ ꯑꯃꯗꯤ ꯁꯥꯏꯐꯤꯂꯤꯁ ꯍꯥꯏꯕꯗꯤ ꯐꯤꯅꯨꯡꯒꯤ ꯂꯩꯅꯥ ꯀꯌꯥꯁꯨ ꯄꯥꯝꯕꯤꯒꯤ ꯃꯅꯥ ꯃꯇꯣꯟꯗꯒꯤ ꯍꯦꯟꯅ ꯐꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯇꯤꯡꯊꯧꯒꯤ ꯄꯥꯝꯕꯤ ꯄꯨꯝꯕꯗꯒꯤ ꯁꯦꯝꯕ ꯍꯤꯗꯥꯛꯅꯁꯨ ꯐꯍꯜꯂꯤ꯫ ꯇꯤꯡꯊꯧꯒꯤ ꯃꯔꯥ ꯑꯁꯤ ꯐꯨꯠꯂꯒ ꯃꯍꯤ ꯑꯗꯨ ꯆꯥꯡ ꯅꯥꯏꯅ ꯊꯛꯂꯕꯗꯤ ꯅꯨꯡꯁꯪꯒꯤ ꯂꯩꯅꯥ ꯐꯍꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯔꯥ ꯑꯁꯤ ꯁꯨꯒꯥꯏꯔꯒ ꯁꯪꯒꯣꯝ ꯃꯄꯥꯜꯒ ꯇꯣꯠꯂꯒ ꯆꯥꯔꯕꯗꯤ ꯂꯩꯅꯥ ꯀꯌꯥ ꯐꯍꯟꯕꯇ ꯅꯠꯇꯅ ꯍꯛꯆꯥꯡꯒꯤ ꯏꯟꯗ꯭ꯔꯤ ꯃꯌꯣꯜ ꯆꯣꯡꯕ, ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯍꯦꯟꯒꯠꯍꯟꯕ ꯇꯣꯅꯤꯛ ꯑꯃ ꯑꯣꯏꯗꯨꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤ꯫ ꯇꯤꯡꯊꯧꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ kaya, ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗ ꯆꯪꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯂꯩꯅꯥ ꯇꯤꯜꯅꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯁꯨ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ꯫ ꯇꯤꯡꯊꯧ ꯄꯥꯝꯕꯤꯒꯤ ꯃꯅꯥ, ꯃꯊꯛ ꯊꯪꯕ ꯁꯔꯨꯛ, ꯃꯇꯣꯟꯒ ꯀꯣꯟꯅꯕ ꯂꯩ ꯑꯃꯗꯤ ꯃꯔꯥꯅꯆꯤꯡꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯑꯣꯏꯅ ꯂꯩꯅꯥ ꯃꯈꯜ ꯀꯌꯥꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯁꯤꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯇꯤꯡꯊꯧꯒꯤ ꯇꯒꯠ-ꯇꯒꯠ ꯇꯦꯛꯄ ꯃꯅꯥ ꯃꯇꯣꯟꯁꯤꯡꯗꯒꯤ ꯁꯨꯝꯗꯣꯛꯄ ꯃꯍꯤꯅ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ ꯂꯩꯅꯥꯒꯤ ꯍꯤꯗꯥꯛ ꯑꯣꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯊꯥꯡ ꯇꯦꯟꯅ ꯁꯣꯛꯄ ꯑꯃꯗꯤ ꯑꯇꯩ ꯑꯁꯣꯛ ꯑꯄꯟꯅ ꯏ ꯊꯣꯛꯍꯟꯕ ꯊꯨꯅ ꯐꯍꯟꯕ ꯉꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯈꯣꯡꯀꯥꯞꯇ ꯏ ꯍꯦꯟꯅ ꯆꯠꯄꯗ ꯇꯤꯡꯊꯧꯒꯤ ꯃꯍꯤ ꯆꯧꯔꯥꯛꯅ ꯃꯤꯂꯤꯂꯤꯇꯔ 5ꯗꯒꯤ 10 ꯐꯥꯎꯕ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯅꯨꯃꯤꯠ 6ꯅꯤ ꯊꯛꯂꯕꯗꯤ ꯌꯨꯇꯦꯔꯤꯌꯟ ꯕ꯭ꯂꯤꯗꯤꯡ ꯍꯥꯏꯕꯗꯤ ꯅꯨꯄꯤꯒꯤ ꯏ ꯍꯦꯟꯅ ꯆꯠꯄꯒꯤ ꯂꯩꯅꯥ ꯐꯍꯜꯂꯤ꯫ ꯇꯤꯡꯊꯧ ꯁꯨꯝꯗꯣꯛꯂꯒ ꯂꯧꯕ ꯃꯍꯤ ꯑꯁꯤ ꯎꯟꯁꯥꯗ ꯅꯠꯇ꯭ꯔꯒ ꯇꯣꯡꯁꯥꯗ ꯄꯣꯝꯊꯣꯛꯄ, ꯏꯁꯤꯡ ꯍꯥꯟꯕ, ꯄꯣꯞꯊꯣꯛꯄ, ꯗꯤꯃꯦꯟꯁꯤꯌꯥ, ꯏꯄꯤꯂꯦꯞꯁꯤ, ꯍꯤꯁꯇꯦꯔꯤꯌꯥ, ꯑꯀꯟꯕ ꯏꯇꯣꯟ ꯐꯥꯏꯕꯅꯆꯤꯡꯕ ꯑꯅꯥꯕꯁꯤꯡ ꯐꯍꯜꯂꯤ꯫ ꯂꯣꯏꯅꯅ ꯇꯣꯡꯁꯥ ꯈꯨꯏꯖꯤꯜꯂꯛꯄ ꯐꯍꯟꯕ ꯉꯝꯕ ꯑꯦꯁꯇ꯭ꯔꯤꯟꯖꯦꯟ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯩ꯫ ꯇꯤꯡꯊꯧ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕ ꯑꯃꯗꯤ ꯀꯔꯝꯅ ꯀꯅꯥꯅ ꯁꯦꯝꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯤꯟꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯐꯖꯅ ꯏꯔꯤ꯫ ꯃꯩꯇꯩ ꯙꯔꯃꯗ ꯂꯥꯡꯊ꯭ꯔꯩ ꯁꯦꯝꯈꯤꯕꯒꯤ ꯋꯥꯔꯤꯒꯨꯝ ꯍꯤꯟꯗꯨꯁꯤꯡꯅ ꯊꯥꯖꯅꯕ ꯋꯥꯔꯤ ꯀꯌꯥ ꯅꯩꯅꯕ ꯌꯥꯏ꯫ ꯕꯤꯁꯅꯨꯅ ꯁꯪꯒꯣꯝꯒꯤ ꯁꯃꯨꯗ꯭ꯔꯗ ꯑꯃ꯭ꯔꯤꯇ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ, ꯕꯤꯁꯅꯨꯅ ꯃꯥꯒꯤ ꯊꯦꯡꯒꯨ ꯇꯣꯡꯗꯨꯅ ꯆꯤꯡꯖꯥꯎ ꯃꯟꯗ꯭ꯔꯅ ꯑꯃ꯭ꯔꯤꯇꯒꯤ ꯆꯩ ꯑꯣꯏ, ꯑꯗꯨꯒ ꯂꯤꯟꯖꯥꯎ ꯕꯥꯁꯨꯀꯤꯅ ꯊꯧꯔꯤ ꯑꯣꯏꯗꯨꯅ ꯑꯃ꯭ꯔꯤꯇ ꯄꯥꯝꯕꯁꯤꯡ ꯄꯤꯊꯛꯅꯕ, ꯑꯣꯃꯣꯔ ꯑꯣꯏꯗꯨꯅ ꯃꯄꯣꯛ ꯀꯌꯥ ꯆꯍꯤ ꯆꯥ ꯀꯌꯥ ꯍꯤꯡꯅꯕ ꯑꯃ꯭ꯔꯤꯇ ꯁꯦꯝꯈꯤ꯫ ꯃꯗꯨꯗ ꯕꯤꯁꯅꯨꯒꯤ ꯁꯝ ꯀꯌꯥ ꯀꯦꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯟꯈꯤꯕ ꯁꯝꯁꯤꯡꯗꯨꯅ ꯇꯤꯡꯊꯧ ꯑꯣꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯤꯡꯊꯧꯕꯨ ꯗꯨꯔꯚ ꯘꯥꯁ ꯍꯥꯏꯅ ꯀꯧꯈꯤ꯫ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯗꯅ ꯕꯤꯁꯅꯨꯅ ꯁꯦꯝꯕ ꯑꯃ꯭ꯔꯤꯇ ꯑꯁꯤ ꯂꯌꯥꯝꯁꯤꯡꯅ ꯊꯛꯅꯕ ꯃꯨꯟꯅꯈꯤ꯫ ꯊꯛꯅꯕ ꯍꯣꯠꯅꯕꯗ ꯑꯃ꯭ꯔꯤꯇ ꯀꯌꯥ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯃ꯭ꯔꯤꯇ ꯈꯔ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯑꯗꯨ ꯊꯋꯥꯏ ꯄꯥꯟꯕ ꯅꯥꯄꯤ ꯑꯣꯏꯈꯤ꯫ ꯗꯨꯔꯚ ꯘꯥꯁ ꯇꯤꯡꯊꯧ ꯑꯣꯟꯈꯤ꯫ ꯑꯁꯨꯝꯅ
ꯕꯤꯁꯅꯨꯅ ꯁꯦꯝꯕ ꯑꯃ꯭ꯔꯤꯇ ꯑꯃꯗꯤ ꯃꯥꯒꯤ ꯁꯝꯗꯒꯤ ꯑꯣꯏꯈꯤꯕ ꯕꯤꯁꯅꯨꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯠꯁꯦꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯕ ꯄꯣꯠꯆꯪ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯤꯡꯊꯧꯕꯨ ꯂꯥꯏꯅ ꯊꯥꯔꯛꯄ ꯑꯁꯦꯡꯕ ꯖꯤꯕ ꯄꯥꯟꯕ ꯄꯣꯠꯂꯝ ꯑꯃ ꯑꯣꯏꯅ ꯂꯧꯕꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯝꯕ ꯀꯣꯛꯍꯟꯕ ꯉꯝꯕ ꯄꯣꯠꯂꯝ ꯑꯃꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯇꯤꯡꯊꯧꯒꯤ ꯃꯔꯥꯗ ꯕ꯭ꯔꯍ꯭ꯃꯥ ꯂꯩ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯄꯥꯝꯕꯤꯒꯤ ꯃꯈꯣꯛꯀꯤ ꯃꯐꯝ ꯍꯥꯏꯕꯗꯤ ꯇꯤꯡꯊꯧꯒꯤ ꯃꯌꯥꯏꯗ ꯕꯤꯁꯅꯨ ꯂꯩ, ꯄꯥꯝꯕꯤꯒꯤ ꯃꯇꯣꯟꯗ ꯁꯤꯕ ꯃꯍꯥꯗꯦꯕ ꯂꯩ ꯍꯥꯏꯅ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯨꯗꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯁꯨꯝꯅ ꯇꯤꯡꯊꯧꯒꯤ ꯃꯇꯣꯟ, ꯃꯈꯣꯛ ꯑꯃꯗꯤ ꯃꯔꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯀꯥꯟꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤ ꯕꯩꯖ꯭ञꯥꯅꯤꯛꯁꯤꯡꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯗꯨꯅ ꯁꯤꯡꯊꯥꯅꯔꯤ꯫ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯀꯌꯥꯗ ꯇꯤꯡꯊꯧ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯄꯟꯕ ꯌꯥꯕ ꯑꯃꯅ ꯇꯤꯡꯊꯧ ꯃꯇꯣꯟ ꯈꯔ 3, 5, 7ꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯨꯖꯥ ꯈꯨꯗꯤꯡ ꯃꯆꯜ ꯑꯃ ꯑꯣꯏ꯫ ꯄꯣꯛꯄꯒꯤ ꯊꯧꯔꯝ, ꯏꯄꯥꯟ ꯊꯥꯕ, ꯅꯥꯍꯨꯠ ꯅꯥꯔꯦꯡ, ꯂꯨꯀꯨꯟ ꯊꯥꯡꯕ, ꯂꯨꯍꯣꯡꯕ, ꯑꯁꯤꯕꯒꯤ ꯊꯧꯔꯝ, ꯑꯁꯇꯤ ꯁꯟꯆꯣꯏ, ꯁꯣꯔꯥꯠ, ꯐꯤꯔꯣꯏ, ꯇꯔꯄꯟ ꯀꯠꯄꯅꯆꯤꯡꯕ, ꯑꯗꯨꯒ ꯁꯤꯕ, ꯗꯨꯔꯒꯥ ꯈꯨꯔꯨꯝꯕ, ꯕꯤꯁꯅꯨ ꯈꯨꯔꯨꯝꯕꯗ ꯘꯣꯠ ꯆꯐꯨꯗ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯅ ꯇꯨꯂꯁꯤꯒꯨꯝ ꯇꯤꯡꯊꯧ ꯁꯤꯖꯤꯟꯅꯩ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯇꯤꯡꯊꯧꯕꯨ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯀꯌꯥꯒ ꯘꯣꯠ ꯆꯐꯨꯗ ꯍꯥꯞꯅꯩ꯫ ꯄꯣꯠꯂꯝꯁꯤꯡꯗꯤ ꯂꯐꯣꯏ ꯑꯃ, ꯀ꯭ꯋꯥ ꯃꯅꯥ, ꯇꯤꯡꯊꯧ, ꯆꯦꯡ, ꯊꯣꯏꯗꯤꯡ ꯑꯃꯨꯕ, ꯂꯩ ꯈꯔ, ꯄꯩꯁꯥ ꯆꯥꯟꯗꯤ ꯃꯌꯦꯛ ꯑꯃ, ꯏꯁꯤꯡ ꯍꯥꯞꯂꯕ ꯘꯣꯠ ꯆꯐꯨ ꯃꯅꯨꯡꯗ ꯍꯥꯞꯄꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯘꯣꯠ ꯆꯐꯨ ꯑꯗꯨ ꯄꯩꯌꯥ ꯑꯃꯅ ꯃꯉꯛꯇ ꯍꯩꯅꯧ ꯃꯅꯥꯒꯤ ꯄꯔꯦꯡ ꯂꯦꯡꯂꯒ ꯄꯨꯜꯂꯤ꯫ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯝꯕꯤꯒꯤ ꯊꯧꯔꯝꯗ ꯃꯇꯝ ꯁꯥꯡꯅ ꯊꯥꯒꯣꯟꯅꯗꯨꯅ ꯌꯥꯎꯔꯛꯂꯕ ꯇꯤꯡꯊꯧꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯤ꯫ ꯍꯤꯟꯗꯨꯁꯤꯡꯅ ꯕꯤꯁꯅꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯇꯤꯡꯊꯧ ꯄꯥꯝꯕꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯕꯨ ꯗꯨꯔꯕꯥ ꯑꯁꯇꯃꯤ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯩ꯫ ꯑꯁꯨꯝꯅ ꯇꯤꯡꯊꯧꯕꯨ ꯀꯠꯂꯕ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯨꯔꯣꯟ 10ꯕꯨ ꯐꯪꯖꯕ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯇꯤꯡꯊꯧꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯍꯤ ꯆꯨꯞꯄ ꯍꯧꯗꯨꯅ ꯄꯥꯝꯕꯤ ꯁꯟꯗꯣꯛꯄꯒꯨꯝꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯙꯔꯥ ꯅꯥꯂꯥ ꯏꯆꯥ ꯏꯁꯨ ꯐꯪꯖꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩ꯫ ꯑꯁꯨꯝꯅ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯅ ꯇꯤꯡꯊꯧ ꯃꯈꯣꯛ 3, 5 ꯅꯠꯇ꯭ꯔꯒ 8ꯄꯨ ꯂꯦꯡꯁꯤꯟꯗꯨꯅ ꯈꯨꯗꯣꯞꯀꯨꯝ ꯈꯨꯠꯇ ꯄꯥꯝꯕꯣꯝꯗ ꯁꯤꯔꯕꯗꯤ ꯂꯥꯏ ꯐꯠꯇꯕ, ꯃꯤ ꯐꯠꯇꯕ ꯀꯌꯥ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯅꯩ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯐꯪꯏ ꯍꯥꯏꯅꯩ꯫ ꯈꯨꯗꯣꯞ ꯑꯁꯤ ꯑꯁꯦꯡꯕ ꯂꯥꯏꯒꯤ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯄꯕꯤꯇ꯭ꯔꯝ ꯍꯥꯏꯅ ꯀꯧꯏ꯫ ꯇꯤꯡꯊꯧ ꯑꯁꯤ ꯃꯤꯗꯜ ꯏꯁꯇꯒꯤ ꯍꯧꯔꯛꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯟꯗꯣꯔꯛꯏ꯫ ꯇꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯁꯪꯂꯒ ꯋꯥꯎꯊꯥꯡꯅꯩ꯫ ꯃꯅꯥ ꯑꯁꯤ ꯁꯦꯟꯇꯤꯃꯤꯇꯔ 2ꯗꯒꯤ 15 ꯐꯥꯎꯕ ꯁꯥꯡꯏ꯫ ꯃꯇꯣꯟ ꯁꯨꯝꯇꯛ ꯇꯥꯏ꯫ ꯃꯈꯣꯛꯀꯤ ꯁꯔꯨꯛ ꯑꯁꯤ ꯈꯔ ꯄꯥꯛꯇꯛ ꯇꯧꯏ ꯑꯗꯨꯒ ꯁꯦꯟꯇꯤꯃꯤꯇꯔ 1ꯗꯒꯤ 50 ꯐꯥꯎꯕ ꯋꯥꯡꯏ꯫ ꯇꯤꯡꯊꯧ ꯄꯥꯝꯕꯤꯒꯤ ꯂꯩꯗꯤ ꯉꯧꯔꯨꯅꯩ꯫ ꯄꯥꯝꯕꯤꯒꯤ ꯃꯇꯣꯟꯗ ꯂꯩ 2ꯗꯒꯤ 3 ꯐꯥꯎꯕ ꯁ꯭ꯄꯥꯏꯛ ꯃꯑꯣꯡꯗ ꯁꯥꯠꯂꯤ꯫ ꯂꯩꯁꯤꯡ ꯑꯗꯨ ꯁꯦꯟꯇꯤꯃꯤꯇꯔ 2ꯗꯒꯤ 5 ꯐꯥꯎꯕ ꯁꯥꯡꯏ꯫ ꯇꯤꯡꯊꯧ ꯄꯥꯝꯕꯤ ꯑꯁꯤ ꯃꯔꯥ ꯌꯥꯝꯅ ꯂꯣꯡꯕ ꯄꯥꯝꯕꯤꯅꯤ꯫ ꯄꯥꯝꯕꯤꯒꯤ ꯃꯔꯥ ꯑꯁꯤ ꯃꯤꯇꯔ 2 ꯐꯥꯎꯕ ꯂꯨꯅ ꯑꯃꯗꯤ ꯁꯦꯟꯇꯤꯃꯤꯇꯔ 60 ꯃꯨꯛ ꯄꯥꯛꯅ ꯁꯟꯗꯣꯛꯏ꯫ ꯄꯥꯝꯕꯤꯒꯤ ꯃꯇꯥꯡ ꯃꯇꯥꯡꯗꯒꯤ ꯃꯔꯥ ꯁꯟꯗꯣꯔꯛꯇꯨꯅ ꯇꯤꯡꯊꯧ ꯄꯥꯝꯕꯤꯅ ꯍꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯨꯗꯒꯤꯁꯨ ꯍꯧꯕ ꯉꯝꯃꯤ꯫ ꯑꯌꯥꯡꯕ ꯃꯔꯨꯅ ꯃꯐꯝ ꯑꯃꯗ ꯅꯨꯡꯁꯤꯠꯀꯤ ꯄꯥꯝꯕꯩꯅ ꯄꯨꯗꯨꯅ ꯇꯥꯔꯒ ꯑꯅꯧꯕ ꯄꯥꯝꯕꯤ ꯍꯧꯔꯛꯏ꯫ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 15ꯗꯒꯤ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 38 ꯐꯥꯎꯕꯗ ꯇꯤꯡꯊꯧ ꯅꯤꯡꯊꯤꯖꯅ ꯍꯧꯕ ꯉꯝꯃꯤ꯫ ꯌꯥꯝꯅ ꯏꯪꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯕ ꯃꯐꯝꯗ ꯇꯤꯡꯊꯧ ꯍꯧꯕ ꯉꯝꯗꯦ꯫ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯕ ꯂꯝꯗ ꯄꯥꯝꯕꯤ ꯑꯁꯤ ꯍꯧꯕ ꯉꯝꯃꯤ꯫ ꯌꯥꯝꯅ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯏꯪꯕ ꯃꯇꯝꯗ ꯄꯥꯝꯕꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯋꯥꯎꯊꯥꯡꯅꯔꯒ ꯍꯤꯡꯕ ꯊꯦꯡꯅꯩ꯫ ꯇꯤꯡꯊꯧ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯥꯝꯕꯤ ꯑꯣꯏꯔꯕꯁꯨ ꯃꯁꯤꯒꯤ ꯑꯇꯣꯞꯄ ꯍꯥꯏꯕ꯭ꯔꯤꯗ
cultivar kayadi amang ata thohanbasu thengnai. Typetone 85 asi conventional breed F1 hybrid ni. Pambi asida cyanide haiba hu asi yawi. Karigumbada hairiba pambi asi sajik oina charurabadi sa san kaya siba thengnai. Amaromda Typetone 85 asi Europe ki lamsingda haubana India dadi khudong thiningai oide haina lobu yai. Atoppa tingthaugi kanaraba hiram kaya amasu leiri. Tingthau asi calcium, phosphorus, potassium, sodium, manganese, protein, enzyme, carbohydrate, fiber, flavonoid amadi alkaloid yaubana tingthau chananaba polam sembada sijinai. Tingthau maton gram 10 muk sugairaga mahi lauraga khohi samas ama yalaga nongmada ahumdagi marirak thaklabadi nupi singi thagi khongkapta e hena chatpa fahalli. Acidity helabadi ayuki chakhau hanglingaida tingthau mahi chamas ahumdagi mari phawba thakpana hakchangi acidity hanthalli masida sunatana chakhau naba colitis phanba ngami singkhara haptuna tingthau mahida hapasu yamna kanhalli. Ayuki matamda tingthaugi managa nim managi mahiga saruk manana lauraga thaklabadi hakchangi chini gi sang hanthahalli. Tingthau mana sugairaga lawba mahi thakpana hakchangi laina ngakthokpa ngambagi shakti hengathalli. Tingthauna polycystic ovarian syndrome phanba ngambagi paudam sulei. Tingthauna hu senba pot charubadagi fahanba ngammi. Antidote oina hakchangi hu kaya manghalli. Tingthauna ya naba ya khong bomba sor namthiba fahalli. Tingthauda yawba flavonoid kayana yabu kanna thamba ngammi. Tingthauna e watpagi laina kayadagi kanduna RVC semba ngammi. Amadi tingthau mahiga yanganga sugairaba mahina leprosy amadi unsagi laina kaya fahanba ngammi. Tingthau mahi isingda phutlaga chamas ahumdagi mari lauraga yubi mahi chamas 10 aduga kalanimuk mari dagi taruk phawba sugaiduna tolaga nongmada anirak thaklabadi anoiba migi masa mayeng tahanduna laina kaya dagi fahanba ngamgani. Tingthaugi mahi samas ani sangi sangom kap amada haplaga minute 10 chang nemba mairida lolaga ingtharaga thaklabadi nungsang amadi hemorrhoid fahanba ngammi. Tingthaugi mahina mit naba natonda e taba fahalli. Nongmada tingthau mahi milliliter 10 anirak thaklabadi edema fahalli. Phutoklaba tingthau mahina saruk mari kwana saruk ani amadi kalamarisna saruk amagi sangda tinaraga thaklabadi hakchangi anaba kaya fahalli amadi naha oithokalli e sengdokhalli haina thajanai. Asumna tingthau lai haktaktagi sanaraktuna dharma kayana yanaraba asengba isorna pinabiba khudolni. Lai tingi thabak thoram amadi hidak langthak oina tingthauna piriba loinaidraba kanaba kaya asina pambi asibu malemgi laimaidagi khongul mutkidanaba mipum tingna thaudang yaminabagi matam oire.